ꯃꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯄ꯭ꯔꯥꯏꯝ ꯔꯤꯚ꯭ꯌꯨꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯎꯠꯅꯤꯡꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯤ ꯀꯌꯥꯕꯨ ꯍꯥꯠꯇꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯤ ꯑꯁꯨꯝ ꯍꯥꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕꯁꯤ ꯗ ꯑꯃꯦꯔꯤꯀꯥꯟ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯌꯦꯡꯃꯤꯟꯅꯔ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯁ꯭ꯋꯤꯗꯦꯟꯒꯤ ꯌꯥꯝꯅ ꯏꯪꯂꯕ ꯎꯟ ꯃꯔꯛꯇ ꯌꯨꯝ ꯑꯃ ꯎꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯦꯛ ꯑꯃꯗꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯏꯪꯒ꯭ꯔꯤꯠ ꯑꯁꯤꯒ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯌꯦꯛꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯀꯔꯤꯒ ꯂꯩꯃꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯌꯦꯛ ꯑꯁꯤ ꯍꯥꯟꯅ ꯀꯣꯟꯇ꯭ꯔꯦꯛ ꯀꯤꯂꯔ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯍꯥꯠꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄꯒꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯁ꯭ꯋꯤꯗꯦꯟꯒꯤ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯪꯒ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯌꯦꯛꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯍꯥꯠꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯏꯪꯒ꯭ꯔꯤꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯪꯒ꯭ꯔꯤꯠꯅꯁꯨ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯛ ꯑꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯊꯤꯗꯨꯅ ꯍꯥꯠꯄ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯌꯦꯛꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯕꯨ ꯖꯦꯛ ꯑꯃꯗꯤ ꯏꯪꯒ꯭ꯔꯤꯠ ꯃꯈꯣꯏꯅꯤꯅ ꯀꯣꯏꯕ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯈꯣꯡꯒꯨꯟ ꯃꯌꯥꯝꯅ ꯇꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯪꯒ꯭ꯔꯤꯠꯅꯗꯤ ꯌꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯔꯤꯕꯁꯤꯗꯤ ꯁꯥꯗꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯒꯤ ꯈꯣꯡꯒꯨꯟ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯛꯅꯗꯤ ꯑꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯔꯤꯕꯁꯤ ꯁꯥꯗꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯒꯤ ꯃꯥꯟꯗꯦ, ꯇꯁꯦꯡꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯥꯈꯠꯇꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯦꯛ ꯑꯃꯗꯤ ꯏꯪꯒ꯭ꯔꯤꯠ ꯃꯈꯣꯏꯅꯤꯅ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯦꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯃꯤ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯦꯛꯅ ꯏꯪꯒ꯭ꯔꯤꯠꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ꯫ ꯌꯦꯛ ꯑꯃꯗꯤ ꯏꯪꯒ꯭ꯔꯤꯠ ꯃꯈꯣꯏꯅꯤꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯅꯗꯤ ꯆꯤꯡ ꯑꯁꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯏꯪꯒ꯭ꯔꯤꯠꯅ ꯑꯃꯨꯛ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯛꯄꯁꯤ ꯎꯕꯗ ꯏꯪꯒ꯭ꯔꯤꯠꯅ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯦꯛꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤꯗ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯪꯒ꯭ꯔꯤꯠꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯌꯦꯛꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯈꯨꯠ ꯑꯁꯨꯛ ꯌꯥꯝꯅ ꯆꯨꯝꯂꯤꯕꯁꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯦꯛꯅ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯃꯅꯥꯛꯇ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯪꯒ꯭ꯔꯤꯠꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯅꯣ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯅꯪ ꯀꯅꯥꯅꯣ ꯍꯪꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯏꯪꯒ꯭ꯔꯤꯠꯅ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯔꯣꯏꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯪꯒ꯭ꯔꯤꯠꯅ ꯑꯃꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯌꯦꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯦꯛꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯏꯪꯒ꯭ꯔꯤꯠꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯔꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯅꯤ ꯍꯥꯏꯅ ꯈꯪꯈꯤꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯌꯦꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒ꯭ꯔꯤꯠꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯪꯒ꯭ꯔꯤꯠꯅꯗꯤ ꯌꯦꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯄꯨꯂꯤꯁ ꯀꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯦꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯪꯒ꯭ꯔꯤꯠꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯅꯪ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯪꯒ꯭ꯔꯤꯠꯁꯨ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯂꯤꯁ ꯀꯧꯔꯒꯦ ꯍꯥꯏꯅ ꯆꯠꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯦꯛꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯏꯪꯒ꯭ꯔꯤꯠ ꯑꯁꯤꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯌꯦꯛꯅ ꯀꯔꯤꯒꯤꯗꯃꯛ ꯏꯪꯒ꯭ꯔꯤꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯏꯪꯒ꯭ꯔꯤꯠꯅ ꯃꯈꯣꯏꯅꯤ ꯀꯥꯏꯅꯈꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯌꯦꯛ ꯑꯁꯤ ꯃꯤꯍꯥꯠꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯏꯪꯒ꯭ꯔꯤꯠꯅ ꯁꯔꯀꯥꯔꯗ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯏꯪꯒ꯭ꯔꯤꯠ ꯑꯁꯤꯕꯨ ꯌꯦꯛꯅ ꯍꯥꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯎꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯦꯛꯄꯨ ꯍꯥꯠꯄ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯦꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯂꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯌꯦꯛ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯦꯛꯅ ꯑꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯍꯥꯠꯄꯒꯤ, ꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯩꯕꯁꯤ ꯁꯦꯐ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯦꯛꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯌꯦꯛꯅ ꯇ꯭ꯔꯦꯟ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯇꯂꯤꯒꯤ ꯔꯣꯝ ꯍꯥꯏꯔꯤꯕ ꯁꯤꯇꯤꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯦꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯉꯣꯟꯗ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯄꯥꯈꯣꯟ ꯁꯤꯔꯤꯕ ꯄꯦꯕꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯌꯦꯛꯅ ꯃꯍꯥꯛꯅ ꯁ꯭ꯋꯤꯗꯦꯜꯗ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯦꯕꯦꯜꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫
ꯑꯗꯨꯗꯩ ꯄꯥꯏꯕꯦꯟꯅ ꯑꯃꯨꯛ ꯖꯦꯛꯇ ꯄꯥꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯅꯪꯅ ꯁ꯭ꯋꯤꯗꯦꯟꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯑꯃꯨꯛ ꯄꯥꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯅ ꯏꯪꯒ꯭ꯔꯤꯠ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯃꯤꯟꯅꯩ ꯑꯗꯨꯕꯨ ꯑꯩ ꯑꯁꯤ ꯃꯤꯍꯥꯠꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯏꯪꯒ꯭ꯔꯤꯠꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯅꯁꯨ ꯏꯪꯒ꯭ꯔꯤꯠ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯂꯝꯂꯕꯅꯤ ꯍꯥꯏꯔꯝꯃꯤ ꯌꯦꯛꯀꯤ ꯋꯥꯍꯩ ꯇꯥꯕꯗ ꯄꯥꯏꯕꯦꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯗꯨꯅ ꯌꯦꯛꯇ ꯄꯥꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯪ ꯂꯣꯏꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯝꯇꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯖꯦꯛꯅ ꯑꯃꯨꯛ ꯄꯥꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯍꯣꯏ ꯃꯊꯪꯗꯗꯤ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯊꯤꯒꯠꯂꯨ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯗꯨꯗꯩ ꯄꯥꯏꯕꯦꯟꯅ ꯑꯃꯨꯛ ꯖꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯒꯠꯀꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯁꯦꯐ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯉꯁꯤꯕꯨ ꯑꯩꯅ ꯈꯨꯡꯒꯪ ꯑꯃꯗ ꯊꯥꯔꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯏꯕꯦꯟꯅ ꯖꯦꯛꯇ ꯒꯥꯔꯤ ꯁꯣ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯄꯥꯏꯕꯦꯟꯅ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯄꯥꯏꯕꯦꯟꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯄꯥꯏꯕꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯖꯦꯛꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯌꯦꯛ ꯑꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯛꯅ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯦꯛꯅ ꯃꯍꯥꯛꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯀꯥꯔ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯧꯗꯣꯔꯛꯇꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯀꯥꯔ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯕꯦꯟꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤꯕꯨꯗꯤ ꯇꯨꯔꯦꯜ ꯑꯃꯗ ꯂꯪꯊꯔꯝꯃꯤ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯑꯁꯤꯕꯨ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯪꯊꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄꯥꯏꯕꯦꯟꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯗꯅꯕꯒꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯁꯤꯇꯤ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯃꯇꯣꯝꯗ ꯂꯩꯅꯕꯒꯤ ꯌꯨꯝ ꯑꯃ ꯂꯩꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯇꯣꯝꯗ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯖꯦꯛꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯗ ꯈꯪꯂꯝꯃꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯒꯤ ꯀꯣꯏꯆꯠ ꯆꯠꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯌꯦꯛꯇ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯦꯛꯅ ꯃꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯜꯕꯔꯠ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯌꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯟ ꯑꯣꯏꯅ ꯀꯧꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯦꯛꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯃꯇꯧ ꯇꯝꯗꯨ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯌꯦꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯆꯠꯇꯨꯅ ꯀꯣꯐꯤ ꯑꯗꯨꯝ ꯊꯛꯇꯨ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯌꯦꯛꯇ ꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯛꯅꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯃꯇꯝ ꯑꯁꯤꯗ ꯌꯦꯛꯅ ꯃꯍꯥꯛ ꯑꯁꯤ ꯐꯣꯇꯣ ꯀꯥꯞꯄ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯅꯕꯒꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯀꯦꯃꯦꯔꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯐꯣꯇೋ ꯀꯣꯏꯀꯥ ꯀꯥꯞꯇꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯍꯥꯠꯄꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯤꯡꯅꯗꯅꯕꯒꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯦꯛꯅ ꯕꯦꯟꯗꯤꯡ ꯃꯦꯆꯤꯟ ꯑꯃꯗꯒꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯃ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤ ꯌꯥꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯦꯛꯅ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯁꯦꯝꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯃꯦꯆꯤꯟ ꯑꯁꯤ ꯁꯦꯝꯕ ꯉꯝꯂꯝꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯌꯦꯛꯀꯤ ꯃꯅꯥꯛꯇ ꯄꯥꯁꯇꯔ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯌꯦꯛꯅ ꯄꯥꯁꯇꯔ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯗꯤ ꯌꯥꯗ꯭ꯔꯕ ꯃꯦꯆꯤꯟ ꯀꯌꯥꯕꯨ ꯁꯦꯝꯗꯨ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯌꯥꯗ꯭ꯔꯕ ꯕꯦꯟꯗꯤꯡ ꯃꯦꯆꯤꯟ ꯑꯁꯤ ꯑꯩꯅ ꯁꯦꯝꯒꯦ ꯇꯧꯕꯗꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯄꯥꯁꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯌꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯔꯣꯝ ꯁꯤꯇꯤꯁꯤꯗ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯌꯦꯛꯅ ꯄꯥꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩ ꯑꯁꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯅꯤ ꯅꯈꯣꯏꯒꯤ ꯏꯇꯂꯤꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯑꯩꯅ ꯐꯣꯇꯣ ꯃꯈꯜ ꯃꯈꯜꯕꯨ ꯀꯥꯞꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯁꯇꯔ ꯑꯁꯤꯅꯗꯤ ꯌꯦꯛꯅ ꯃꯉꯣꯟꯗ ꯄꯥꯈꯨꯝ ꯄꯤꯔꯛꯂꯤꯕꯁꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯥꯁꯇꯔ ꯑꯁꯤꯅ ꯌꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯛ ꯅꯪ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯎ ꯅꯪꯕꯨ ꯑꯩꯅ ꯆꯥꯛ ꯄꯤꯖꯒꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯐꯖꯅ ꯈꯪꯅꯤꯡꯉꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯌꯦꯛꯅ ꯄꯥꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯉꯝꯂꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤꯒ ꯃꯔꯨꯞ ꯑꯣꯏꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯁꯇꯔ ꯑꯁꯤꯅ ꯌꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯑꯁꯤ ꯄꯥꯁꯇꯔ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯌꯦꯛꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯄꯥꯁꯇꯔ ꯑꯁꯤꯅ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯌꯦꯛꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯌꯦꯛꯅ ꯑꯃꯨꯛ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯃꯍꯥꯛꯀꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯏꯪꯒ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯔꯝꯗ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯗꯨ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯕꯥꯏꯅꯣꯀꯨꯂꯝ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ ꯑꯩꯅ ꯁ꯭ꯋꯤꯗꯦꯟꯗ ꯍꯥꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯇꯤꯝ ꯀꯌꯥ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯣꯏꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯦꯛꯅ ꯃꯉꯣꯟꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯍꯥꯠꯄꯒꯤ ꯑꯣꯔꯗꯔ ꯄꯤꯔꯛꯂꯤꯕ ꯄꯥꯕꯦꯜꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯪꯂꯝꯃꯤ ꯁꯨꯗꯦꯟꯗ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯪꯅ ꯊꯤꯒꯠꯂꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯄꯥꯕꯦꯜꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯌꯦꯛꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ ꯀꯣꯏꯁꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯄꯥꯕꯦꯜꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯈ꯭ꯔꯤꯕꯅꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯄꯥꯕꯦꯜꯅ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯟꯗꯛꯇꯤ ꯑꯩꯅ ꯅꯪ ꯑꯁꯤ ꯉꯥꯛꯄꯤꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯊꯪꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗꯨ ꯀꯥꯎꯊꯣꯛꯄ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯕꯦꯜꯅ ꯑꯃꯨꯛ ꯖꯦꯛꯇ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯃ ꯂꯥꯛꯏ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯪ ꯄꯩꯁꯥ ꯃꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛꯅꯗꯤ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤ ꯊꯕꯛꯅꯣ ꯊꯕꯛꯇꯣ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯄꯥꯕꯦꯜꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯟꯗꯛ ꯄꯤꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛ ꯅꯠꯇꯦ ꯅꯪꯅ ꯌꯥꯝꯅ ꯐꯖꯔꯕ ꯁ꯭ꯅꯥꯏꯄꯔ ꯑꯃ ꯁꯥꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯅꯥꯏꯄꯔ ꯑꯁꯤꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯁꯥꯟꯕꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯀꯤꯂꯣꯃꯤꯇꯔ 4 ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯄꯥꯎꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯖꯦꯛꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯕꯦꯜꯅ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯃ ꯅꯪꯒ ꯎꯅꯕꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯅꯉꯣꯟꯗ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯅꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯐꯝꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯦꯛꯅ ꯄꯥꯁꯇꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯄꯥꯁꯇꯔ ꯑꯁꯤꯅ ꯖꯦꯛ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅꯤꯅ ꯌꯨ ꯊꯛꯇꯨ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯁꯇꯔ ꯑꯁꯤꯅ ꯖꯦꯛ ꯑꯁꯤꯕꯨ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯁꯇꯔ ꯑꯁꯤꯅ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯨꯡꯗ ꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯪꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯒꯅꯤ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯀꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯠꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯖꯦꯛꯅ ꯄꯥꯁꯇꯔ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯑꯁꯣꯏꯕꯅꯤ ꯏꯆꯝ ꯆꯝꯖꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯈ꯭ꯔꯤꯕꯗꯨ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯪ ꯖꯦꯛꯅ ꯃꯥꯔꯀꯦꯠ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯄꯥꯕꯦꯜꯅ ꯃꯉꯣꯟꯗ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀ ꯎꯅꯒꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯖꯦꯛꯅ ꯍꯥꯏꯔꯤꯕ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯃꯍꯥꯛꯀ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯀꯣꯌꯦꯡ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯟꯒ꯭ꯂꯥꯁ ꯑꯃꯁꯨ ꯎꯞꯇꯨ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯖꯦꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄꯥꯕꯦꯜꯅ ꯑꯩꯉꯣꯟꯗ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯖꯦꯛꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯤꯌꯥꯔꯁꯤꯗ ꯐꯝꯗꯨ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯃꯦꯇꯤꯟꯗꯥ ꯀꯧꯔꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯇꯤꯟꯗꯥꯅ ꯈꯪꯅ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯁꯤꯗꯒꯤ ꯕꯣꯏ ꯑꯃꯕꯨ ꯂꯩꯃꯥꯏ ꯇꯥꯍꯜꯂꯝꯃꯤ ꯑꯗꯨꯗ ꯖꯦꯛꯅ ꯍꯥꯏꯔꯤꯕ ꯕꯣꯏ ꯑꯁꯤ ꯈꯨꯒꯠꯇꯨꯅ ꯃꯦꯇꯤꯟꯗꯥꯗ ꯄꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯃꯦꯇꯤꯟꯗꯥ ꯀꯧꯏ ꯄꯥꯕꯦꯜꯅ ꯅꯪꯒꯤ ꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯇꯤꯟꯗꯥꯅ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯁ꯭ꯅꯥꯏꯄꯔ ꯑꯃ ꯁꯥꯕꯒꯤ ꯍꯥꯏꯕꯗꯨ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯏꯁꯜꯂꯨ ꯍꯥꯏꯗꯨꯅ ꯖꯦꯛꯅ ꯁ꯭ꯅꯥꯏꯄꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯏꯁꯟꯗꯨ ꯂꯩꯔꯝꯃꯤ ꯇꯟꯖꯥꯁꯤꯗ ꯖꯦꯛꯅ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯖꯦꯛꯇ ꯑꯗꯨꯝ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯦꯛꯅ ꯌꯥꯝꯅ ꯆꯤꯡꯅꯗꯨꯅ ꯃꯦꯇꯤꯟꯗꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯔ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯦꯇꯤꯟꯗꯥꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯤ ꯑꯩ ꯏꯇꯣꯝꯇ ꯇꯧꯖꯩ ꯅꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯃꯦꯇꯤꯟꯗꯥꯒꯤ ꯋꯥꯍꯩ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯖꯦꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯅ ꯐꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯉꯣꯟꯗ ꯅꯨꯡꯊꯤꯟꯗ ꯌꯦꯡꯂꯛꯈꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯖꯦꯛ ꯑꯁꯤꯕꯨ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯦꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯁꯣꯏꯅ ꯈꯪꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯖꯦꯛꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯁꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯖꯦꯛꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯑꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯍꯤꯞꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯊꯣꯛꯂꯛꯄ ꯇꯥꯔꯕꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯃꯤ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯝꯗꯨ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯪ ꯖꯦꯛꯅ ꯄꯣꯁꯠ ꯑꯣꯐꯤꯁ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯈꯔꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯕꯣꯛꯁ ꯑꯁꯤ ꯃꯅꯨꯡ ꯑꯁꯤ ꯌꯥꯎꯔꯤꯕꯁꯤꯗꯤ ꯃꯦꯇꯤꯟꯗꯥꯒꯤꯗꯃꯛ ꯁ꯭ꯅꯥꯏꯄꯔ ꯑꯃ ꯁꯥꯅꯕꯒꯤ ꯄꯥꯔꯠꯁꯤꯡ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯁ꯭ꯅꯥꯏꯄꯔ ꯑꯁꯤꯒꯤ ꯄꯥꯔꯠꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯄꯥꯟꯖꯟꯗꯨꯅ ꯁꯦꯝꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯖꯦꯛ ꯑꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯩꯕꯇ ꯅꯠꯇꯅ ꯅꯣꯡꯃꯩ ꯁꯦꯝ ꯁꯥꯕꯗꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯝꯃꯤ
ꯑꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯤꯕ ꯁ꯭ꯅꯥꯏꯄꯔ ꯑꯁꯤ ꯄꯥꯡꯈꯠꯄ ꯍꯧꯕ ꯇꯥꯔꯕꯁꯨ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅꯕꯒꯤ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯋꯥꯠꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯋꯥꯠꯂꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯊꯤꯅꯕꯒꯤ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯦꯡꯅ ꯁꯨꯝ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯕꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯕꯥꯔ ꯑꯁꯤꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀ꯭ꯂꯥꯔꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯃꯈꯣꯏꯅꯤ ꯑꯍꯤꯡ ꯑꯃꯁꯤꯗꯤ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯌꯦꯡꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯁꯇꯔ ꯑꯁꯤ ꯑꯣꯛꯇꯣ ꯑꯁꯤ ꯌꯥꯗꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯦꯡꯅ ꯑꯣꯛꯇꯣ ꯑꯁꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯥꯁꯇꯔ ꯑꯁꯤꯒꯤ ꯑꯣꯛꯇꯣ ꯑꯁꯤ ꯁꯦꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯁꯇꯔ ꯑꯁꯤꯅ ꯌꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯗꯤ ꯃꯦꯆꯤꯟ ꯀꯌꯥ ꯁꯦꯝꯕ ꯍꯩꯕ ꯇꯥꯔꯕꯁꯨ ꯅꯪ ꯅꯍꯥꯟ ꯍꯩꯈꯤꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯦꯝꯒꯦ ꯇꯧꯔꯤꯕ ꯑꯩꯒꯤ ꯑꯣꯛꯇꯣ ꯑꯁꯤꯕꯨꯗꯤ ꯅꯪꯅ ꯑꯃꯨꯛꯇꯪ ꯁꯦꯝꯕꯗ ꯌꯥꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯌꯦꯛꯅ ꯄꯥꯁꯇꯔ ꯑꯁꯤꯒꯤ ꯃꯌꯨꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯄꯥꯁꯇꯔ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯃꯇꯣꯝꯗ ꯂꯩꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯌꯦꯡꯅ ꯄꯥꯁꯇꯔ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯥꯁꯇꯔꯅ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯃꯤꯟꯅꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯐꯣꯇꯣ ꯑꯃꯕꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯦꯛꯅ ꯑꯃꯨꯛ ꯄꯥꯁꯇꯔꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯄꯥꯁꯇꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯁꯇꯔ ꯑꯁꯤꯅꯗꯤ ꯑꯃꯨꯛ ꯌꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯪ ꯑꯁꯤ ꯃꯦꯀꯥꯅꯤꯛ ꯑꯃꯅꯤ ꯍꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯃꯃꯥꯡꯗ ꯕꯦꯟꯗꯤꯡ ꯃꯦꯆꯤꯟ ꯑꯃ ꯁꯦꯝꯕ ꯉꯝꯈꯤꯗꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯑꯣꯇꯣ ꯑꯗꯨꯕꯨ ꯅꯪꯅ ꯂꯥꯏꯅ ꯁꯦꯝꯕꯤꯈꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯐꯣꯇꯣ ꯈꯔꯕꯨ ꯀꯥꯞꯇꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯐꯣꯇꯣ ꯀꯥꯞꯄ ꯃꯥꯟꯗꯦ, ꯅꯪ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯦꯡꯅ ꯄꯥꯁꯇꯔꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯄꯥꯁꯇꯔ ꯑꯁꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦꯡꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯅꯕꯒꯤ ꯃꯍꯥꯛꯅ ꯋꯥꯍꯪꯁꯤꯡꯁꯦ ꯍꯪꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯌꯦꯛꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯛꯅ ꯄꯥꯁꯇꯔꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯊꯝꯈꯤꯗꯨꯅ ꯌꯦꯛꯅ ꯑꯃꯨꯛ ꯄꯥꯁꯇꯔ ꯑꯁꯤꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯁꯤꯗ ꯅꯪꯒ ꯀꯥꯞꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯄꯥꯁꯇꯔ ꯑꯁꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯄꯤꯔꯛꯂꯝꯃꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯋꯥꯛꯁꯣꯞ ꯑꯃ ꯍꯥꯡꯗꯨꯅ ꯒꯥꯔꯤ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯌꯦꯡꯅ ꯑꯃꯨꯛ ꯄꯥꯁꯇꯔ ꯑꯁꯤ ꯋꯥꯍꯩ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯩꯅ ꯁ꯭ꯅꯥꯏꯄꯔ ꯁꯥꯕꯗ ꯆꯪꯒꯗꯕ ꯋꯥꯠꯂꯤꯕ ꯄꯥꯔꯠꯁꯤꯡ ꯑꯗꯨꯗꯤ ꯄꯥꯁꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯛꯁꯣꯞ ꯍꯥꯡꯕ ꯅꯨꯄꯥ ꯑꯁꯤ ꯃꯔꯛꯇ ꯁꯣꯏꯅ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯋꯥꯛꯁꯣꯞ ꯍꯥꯡꯂꯤꯕ ꯄꯥꯁꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯔꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯛꯁꯣꯞ ꯍꯥꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯛ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯗꯤ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯒꯤ ꯒꯥꯔꯤ ꯑꯃꯇ ꯁꯦꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯛꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯅꯪꯅ ꯂꯨꯅ ꯇꯤꯟꯅꯕ ꯄꯥꯁꯇꯔ ꯑꯗꯨꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯛ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯨ ꯁꯦꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯒꯦꯔꯦꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯌꯦꯛꯅ ꯃꯁꯤ ꯊꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯕ ꯃꯦꯀꯥꯅꯤꯛ ꯑꯃꯅꯤ, ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤ ꯅꯪꯅ ꯁꯦꯝꯗꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯁꯦꯝꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯃꯟꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯄꯥꯔꯠ ꯈꯔꯕꯨ ꯂꯧꯊꯣꯛꯇꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯄꯥꯟꯁꯤꯟꯕꯤꯌꯨ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯄꯥꯝꯂꯤꯕ ꯒꯥꯔꯤꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯧ, ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗꯒꯤꯗꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯒꯥꯔꯤꯒꯤ ꯑꯃꯟꯕ ꯄꯥꯔꯠ ꯀꯌꯥꯕꯨ ꯂꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯖꯦꯛꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯒꯦꯔꯦꯖ ꯑꯁꯤꯗꯁꯨ ꯄꯥꯁꯇꯔ ꯑꯁꯤꯒ ꯅꯨꯄꯥ ꯑꯁꯤ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛꯅꯗꯤ ꯅꯨꯄꯥ ꯑꯁꯤꯗ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯪꯂꯝꯗꯕꯤꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯄꯥꯔꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯆꯪꯈꯠꯈꯤꯕ ꯁ꯭ꯅꯥꯏꯄꯔ ꯑꯁꯤꯒꯤ ꯁꯥꯏꯂꯦꯟꯁꯔ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁ꯭ꯅꯥꯏꯄꯔ ꯑꯁꯤꯒꯤ ꯁꯥꯏꯂꯦꯟꯁꯔ ꯁꯦꯝꯕ ꯂꯣꯏꯔꯒ ꯌꯥꯝꯅ ꯂꯥꯞꯄ ꯖꯪꯒꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯇꯦꯁ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯁꯦꯝꯖꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯃꯤꯟꯅꯈꯤꯕ ꯀ꯭ꯂꯥꯔꯥꯅ ꯂꯩꯔꯤꯕ ꯕꯥꯔ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯖꯦꯛꯅ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯀ꯭ꯂꯥꯔꯥ ꯀꯗꯥꯏꯗ ꯂꯩꯒꯦ, ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅꯗꯤ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯀ꯭ꯂꯥꯔꯥꯗꯤ ꯉꯁꯤ ꯁꯨꯇꯤ ꯂꯧꯈꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯈꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛꯅꯗꯤ ꯀ꯭ꯂꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯅꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯉꯣꯟꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯥꯟꯅꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯖꯦꯛꯅ ꯅꯨꯄꯥ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯨꯝ ꯑꯁꯤ ꯑꯩꯅ ꯆꯠꯂꯤꯕ ꯅꯥꯀꯜ ꯑꯁꯤꯗ ꯁꯣꯏꯅ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯅ ꯃꯍꯥꯛꯅ ꯑꯩ ꯑꯁꯤꯕꯨ ꯆꯤꯡꯅꯗꯅꯕꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯦꯁꯇꯨꯔꯦꯟ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯖꯦꯛꯇ ꯏꯟꯚꯦꯂꯞ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛꯅꯗꯤ ꯍꯥꯏꯔꯤꯕ ꯏꯟꯚꯦꯂꯞ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ
Envelope asigi manung asi yauribasidi yekna asidagina numit khrading mamangda Sweden gi un marakta mahang nomaina kaptun hatkiba miyosing adugi pauche machet ama oirami amusu jekna photo sing asi ubada mahangna yamna pakhaladuna mahangna sumna khandu lerami housing patam asitadi aigi tungda koini na du lerba nupa asina aibu hanabagi sanadun leibani haibasi yekna loina khangmangolami amuksu mahangna sumna khandu lerami aina yamna thuna hairiba city isu thadoktuna chattaba yararoi aduna aina hojik city isu thadoktuna chatnabagi aina semliba nomai asibu piramla matungda maham asibu thadoktuna chatlage haiduna mahangna pisu amagi manung sangduna paibenda phone togduna mahangna sumna hairami metinda hairiba nupiduna pau pikhro mahangna hairamba sniper to aina sema loira hairami aduda paibeno pakhuma sumna piraglami metinda hairiba nupidu hayeng numit railway station amada nangi nakta lakani matam aduda nang semlum nomai du mangonda pikho aduga nomai du mamaladu metinda nangonda paisa oina pirangani hairami masig matung jengna mahangna nahangi lakpa lambi si laktabida atop lambi inda laktuna maki mayum tamna yawraglami amuksu mahangna mayum asida tumlagana tawba matam astadi maki masa asibu safety oijanabagi nomai asibu thadabida mahangna hiptu lerami nongala matung jengna paibana mangonda hairakiba railway station laklami amuksu haidba train asidagi metinda se kumtharaglami masig matung jengna metinda da sum hairami aina semba lorba nomai adubu nanga test tawnabagi jungle chalu se haiduna jegna metinda sibudi maki gari sida haptanduna jungle si tamna pudu laklami amuksu makoini na jungle si joro matung astadi yegna mahangna poragliba sniper sibudi fi sibu hangtoktuna laktholami mahangna karigidama mahamasida fi tharibno haiba tarbasu mahamasida karigumba police lakpa tarbasu mahamasida nomai sijanarame haibasi chingdadanabagi orami amuksu jegna tongan tongan thamliba sniper gi partsing asibu metindana fajana pansalaklami adubu jegnadi metindan tawriba thabak singse ubada mahang loina khangmangalami metinda hariba nupi sisu nomoi fajana kappa hiba nomoi gi maramda fajana khangba nupi amane haibasi mahangna khanglami masig matungda metindana yona saba layamabu yama lapa mahamuna yonglami mahangna nomoi kappa matamda target oinabagi aduda metindana mu mahangna sniper su sinaduna hariba layasida fajana panabagi kappa matam astadi jegna loina khangmangalami metinda hariba nupi sisu nomai kappada makut fajana chumba nupi amane haibsi khanglami masig matungda metindana jekta sumna hairami nangna sariba nomai ase ina pamle adubu nangna nomai maton habliba silencer sig makona si aina yamna lapa maham amna lepke nangna sniper si ongtor kaplau makona do aina tabra yenge hairami adubu jekna di mu metinda da sumna hairami nang aina nomai kapak matamda nangona parba tarbadi nang sigani nang ki dabra hairami adu metinda namu jekta pakku masun pirami nang adu gi dama karinto pakharpa tawgunu haiduna metinda di lay asig nakanda lep firami adure jek namu mahangna sniper su sinaduna metinda gi nakanda jungdu leriba yona saba laygi target sita kapa matam astadi metinda di akiba matam fawdo bida tumina dum lep tu lerami masig matungda metinda na jek ki maraka laktuna mahangna sumna hairami nang sariba nomai si fajana fajare adubu nomai asida semdokadaba nangna khara wali haiduna mahangna jekta nomai asigi semdokpagi detail amadi paisa kharabu piduna mahangna sumna hairami mathangi lakadaba thagi tarik wanda aina nomai su lawba lakani matamadu aina pidiba paisa si awatpasu aina nongonda soidana pigani hairami masig matungda makoini na mahamasu thadoktuna chatringaida metindana makoina kakhiba nomai asigi tongning maru singa sibudi turenda loina langtharami aduga jegnadi makoina phamlamiba asigi nakanda yu batalama haidoklami makoina karigi asuna tawribuna haiba tarbasu mahamasida karigumba police lakpa tarabasu mahamasida makoina ju haidoklibi manamasi tara matung asida police sing asina mahamasida yu thakpa laamba mi ne haina khanduna nomai kapliba sing maramda singnadanabagi orami tanja astadi mahamasida kura ama paratuna metinda gi police naptu lerami masina maram abna yekna metinda da sum hairami hairiba kura asing maramda aingonda wari mamna lei hairami metinda na jeki wa star matung asida mahang masumna hairami ngasi hairiba nubra asitagi nangi nameng ase aina Mr. Butterfly haina tholaga hairami masig matungda makoini mahamasibu thadoktuna tongan tongana chanakhirami matam asidi jegasi yamna matha sadu lerami karigi saribno haiba tarbasu mahangati mahamasi thadoktuna chatlaga haina khalambani aduba hujiti mahang semliba nomai asi amu hanna matam khara changkhine haina khanbadagi wakhan jamna nungai traduna Clara ge marak laktuna makoini enjoyment toktu lerami masig matungda jegna mahamasibu thadoktuna mu chatlaga haina tawba matam astadi Clara na jekta sum hairaglami nang asidagina nomi kharanding mamangda mahamasida lai haina tai aduba ai leitabadagi nang hankhiraina tai hairami aduga musumhangna jekta sum hairami nang nengonda piriba paisa sing asidi atopa mi na engona pirma paisa dagi masing myamna heli
Nangna karigidama aingonda paisa mayam sing asi piribuno hairami adubu jeknu pakhum asuna pirami aina nongonda piri paisa sing asing maramda nangna aingonda wahang amata hangalakanu nangi tawbom dokba thaba adum tawdun leyu aina nongonda paisa mayamna pi haiduna nangna aingonda extra oiba thabak somada tawrokono hairami masing matungde yek asi mahamasu thadoktuna maki mayum tamna laklami yek namusu mayum jawro matung asitedi Betindana mangonda hairakibi matung ina sniper sibudu fazana siamdu loichalami masing matungda jekna restaurant mada laktuna coffee ma thaktu lairing matam astedi mahanga leidu mahamasida Clara laklami amuksu Clara na jekki maraka chakhe laklami masing matungda makhoi si wari fazana sananu leibu matam asida ekhoi roina khangba ngolami makhoi ni si nungsinare haibasi amuksu jekna Clara da sun hairami lakliba numaiju numinasi aigi famda thaba amata leite ekhoi ni thengnasi haibubu nang yabra hairami adubu Clara rasu jekta sun hailaklami hoi nang na hairiba numaiju numinasida aiga nanga soina thengnasi hairami masig matungda Clara na jekta ai chalaga haidun chatkirami Clara na chakra matungda jekna mahang na pairiba khabar asu yengma matam asadi mahang loina khawmangalami makoina leiba city sida hojik sakhangdaba miyo amana nupi kyabu mathang mathang hatle haiduna khabar ase iraglami aduri jekna mu khabar asi parubadagi mahang na Clara gi damak yamna pakasarami masig matungda jekna mayumda halaka matam asadi matam punamakta maki matungda num inadu leiba nupa asi maki mamangda leptu lerami masina maram obana jeksu masa hengjanabagi mahamasti kana chenthokiduna marum amada lungdu lerami amuksu maki chapalasi blokthokuna atopa jaga amna thamkhirami masigi matungda mahaki nomaisu lokthokuna haibu nupa asi hanabagi nupa asi maningda nomaisu tamdu laklami amuksu mahangna pariba nomaisina nupa asu nomaina kaptuna halagaina tobu matam astedi yekki maningda nupa amna scooty thaudu laklami adubu scooty si makhonasi jekna hakke tawriba nupa asi taba sina maram obana nupa asi laithorktuna mahangna pariba nomaisina jekta kablaku matam astedi scooty thawriba nupa asi panduna scooty thawriba nupa asi mahamasta sikhirami adu matam astedi jekta nomai kabla nupa asi su masa hengjanabagi mahamasu thadoktun chenkhirami masina maram obana jeksu maki nakanda tadu leriba scooty si thawduna jekta nomaina kapke tawriba nupa asigi gari si matunga tanu laklami amuksu makhoi ni na gari si kanna thawdu lakka matam astedi makhoi gi city sigi boundary si loislaklami matam aste jekna mahangna pariba nomai sina maki mamang thawriba car si chaka si kaplami masina maram obina car si maki mamangda accident tawrami aduri jekna su mahanga tanarliba nupa si maka kanna jensanduna soktuna leriba nupa si ngaksamasu leithetuna mahanga nupa si mahamasta hatokirami amuksu jekna nupa si hatpa loiraga mahano mahamasi tholakku matam astedi mahano masuna khalami hojik aina nupa si hatkiba tarbasu aina nupa si mahamasta halabanina maki timna soidana ayasi mahamasi lai khangduna aibu soidana hatpa laklangna si mana khanglami masina maram jekna pebenda phone tokduna mahangna sunna hairami mahamasta thokliba sing sik karino aibu mahamasta miyoy kana hatke haina lagli nang asig maramda amata khangdrabar hairami adu pebenda di pakhom masuna piraglami nang mahamadu section layu nang matam banamakta hanabagi miyoy kya kucha chatur lairibani hairami amusu pebena jekta sunna hairami nangna nomaigi tawriba thabadu jamathuna loishalo nangi nomai thabadu loiraga nangna itilisip thadoktuna atopa country chatkhro hairami adubu jeknom jam songladuna pebenda sun hairami nangna jamathuna hairo aigi tungda inariba music asi kana kana no hairami adubu pebena pakum asuna piraglami nang karimta pakarpa tawganu nangi natungda inariba music adu aina kana kana no khangdungna bai kana thigalibni hairami masing matungda pebena wari sanari phone asi kathakirami amusu jekna maki kaasta halalaga tumba matam astadi mak tumba mata jaramde karigino haiba tarbadi mahangna ngasidagina numi kharemi mamangda mahangna harkhiba mahangna jam nungsijaba Ingrid haiba nupi si maramda ningsingdu lerami amuksu mahangna sunna khandu lerami icham chamjarba Ingrid haiba nupi dubu aina hatabana hena farambani haina khandu lerami masing matungdi jek asi tumba jardraduna maki yum masidagi khonga laktuna pastor si maka laklami adure pastor sina jekta sunna hangaglami asuk thenglaba si fawda nangna karigi tumning fawdribano engon namta pakhum piro hairami adubu jeknadi pastor na mangonda hangliba question asigi pakhum pina bagi amata leramde amuksu pastor asina ngarang numida mi ma sikhibadu jekna hatpo erangani haina chingnaraduna jekta sumna hairami jek nangna leiriba adugi nakanda ngarang numida mi ma siribadu nangna harpra engon namta hairo adubu nangna haidonningraba tarbasu aide hana nangonda haikraba natra mahamma sigi jana fawra pastor amani aduna mahamasi thokwa thokdoksing asi aina loina khangyabsi nang amata khangdraba male hairami adura jekna mu pastor si question sing si tabda mahang loina khangmangalami ngarang numidang mi ma sikhibdu aina hatpane haibasi hojiti pastor sina khangle haiduna
mahang namuk pastor asida sum hanglami nangi yumda photo ama leiriba photo tuda nanga kaminariba nupadu nangi nasa nupa natra nangi nasa laiti haiduna maham asi leiriba miyo singa sida nangna chin thijenaduna maham asida pastor ma oidu leiriba natra karigumba aina nangi nasa lei haiduna haidokpa tarabadi nangna pastor oiriba sisu amata phanglaroi aduna aina tawba thabakta nangsu amata thigalakano hairami masing matungda jek asi restaurant amada laklami hairiba restaurant asida mahangna na unasi haikiba Clara haiba nupi sina mahak asi ngaidu lerami ngehak lera matung asitadi jek amadi Clara ga manakta waiter ama laklami adu waiter asitadi Clara na wari fazana sanarami matam asida jek ngaloine khangmangalami Clara haiba nupi sina waiter asiga wari sana mong asi ubada Clara haiba nupi si paisa nungsa paiba nupi mali adu mahaki khudong chaba leitabadagi mahana club amada leiduna mahaki punsi mangalibina haiba si jek ngaloine khanglami masig matung dong jek na makhoi gi manakta leiyo manupa ma koksalami amuksu jekna hariba nupa asidagi layamam leiduna Clara da pirami masina maram wabna Clara si yamna harau jarami adule Clara no jekta sum hanglami jek nang lohong labra harami adubu jek nadi pakum asuna pirami ai haujuk paba lohong dri harami masina maram wabna Clara na yam harau jaduna jekta sum harami nang na piri pakum maduna ai penjare ato pakum amata nangi na famdagi ai na taba pamdre harami masig matungda Clara amde jek makhoi ni si yek kimemdu laklami amuksu makhoi ni numidang asi lamina kirami nongalako matam asitadi jek manakta Clara si leramde asina maram wabna jek asi jama chingraduna Clara si karade chakrabano haina khandu lerami tanja asitadi maki barum asig manungdagi ising thadabagi makhon taraglami masina maram wabna jek ngaloine khangmangalami Clara si maki barum asig manung changdu lere haibasi masina maram wabna mahanga chingnaram basing asi loina kokhrami tanja asi khudong chabasi jek ngalogduna Clara gi bag asi hangtoktuna yengba matam asitadi Clara gi bag asing manungda nomayama yaromi adule jek nomuk nomesi ubada mahang sumna chingnarami Clara hariba nupi sisu aibu hatpa lakliba nupi ma oiram lagra haina khanduna mahang matam punamakta Clara hariba nupi sibu kachan chanadu lerami aduba jek nadi Clara gi matung koini inaba matam asitadi Clara asti atoba miyo kiyaga punba sumahang urami masina maram wabina mahanga Clara sibu amoyna chingnaba phawba sina maram wabina Clara sisu halagaina khalami nongala matung jek na Clara da machin sijanaduna sumna hairami ꯑꯩꯈꯣꯏꯅ ꯄꯤꯛꯅꯤꯛ ꯑꯃ ꯆꯠꯂꯨꯁꯤꯔ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯂꯥꯔꯥꯅꯁꯨ ꯍꯣꯏ ꯆꯠꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤꯗ ꯀ꯭ꯂꯥꯔꯥꯁꯨ ꯇꯣꯡꯍꯟꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯨꯔꯦꯜ ꯑꯁꯤ ꯃꯄꯥꯟꯗ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯂꯥꯔꯥꯅ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯗ꯭ꯔꯦꯁ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯇꯨꯔꯦꯜ ꯑꯁꯤ ꯃꯅꯨꯡꯗ ꯏꯔꯣꯏꯗꯨ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯖꯦꯛ ꯑꯩꯈꯣꯏꯅꯤ ꯇꯨꯔꯦꯜ ꯑꯁꯤ ꯃꯅꯨꯡꯗ ꯏꯔꯨꯖꯁꯤ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯏꯔꯨꯖꯕ ꯇꯜꯂꯤ ꯍꯥꯏꯔꯝꯃꯤ Clara na irujaba loiraga nungsa yaiduna lairing matam asitadi jekna mongoda munna jengdu lerami masina maram wabna Clara na su jekta chingnaba amde forami amusu Clara na maki processing manung asidagi karigumum laktokana tawba matam asitadi jekna musumna khalami Clara na bag asing manung laktoklibasi ngarang aina thengnakiba nomai aduni haina khanduna jekna maki nomai su laktoktuna tumina Clara ta kapna bagi tamdu lerami adubu Clara na di bag asing manung laktoklibasi losalamo erami amusu Clara na jekta sumna hairaglami jek losalasibu aigi sadamga taibiro hairami masing matungda makhoini na maham asibu thadoktuna chatlagaina tawba matam asitadi Clara na jekna pairamba nomaisu udami amusu Clara na yam songladuna jekta sumna hairami nangna esiu fattaba nupini haina khanduna nangna pairaba nomaiduna kaptuna hatkaina khaliba natra aina karigidamak aigi bag asida nomayu puduna chatlibino haiba tarbadi aikhogi city sida hujik fattaba miyo ama thokle hairiba miyo adubu aingonda attack torkaina khanba matam aduda miyo adubu nomai kaptuna hatnabagi aina nomai asu pujabani hairami Clara gi wai star matung stok jekna asumna khandu lerami Clara hariba nupi sida pukchen jamna chawba aibu thamoi sengna nungsijaba nupi amana haibasi jek loina khanglami adada Clara na jek ta sumna hairami aikhoini matam punamakta koiba chapina matamda ai nanga leminabda yamna haraujai masina maram babana aikhoini matam punamakta koiba dum chassi hairami adubu jekna di Clara da wasumna hairami ai na khoi city su thadoktuna chakkadrobani tasengmuri nang ai ga ngasi unaribasi aroba oibasu yai hairami adubu Clara na di jek ki wa stabada wakhan jam nungai traduna jek ta sumna hairami jek nang na esu thadok pigano hairami masig matungda jek namu ma kumemda halaka matam astadi ma Clara gi dama wakhan jam nungai ramdi masina maram wabna ma na wakhan asumna khandu lerami aina hojik jama thuna metenda gi nomesu firamduna aina maham su thadoktuna Clara puduna chakra gaina khalami masig matungda jekna mahangna semliba sniper asibdi fajana loselami amuk sumhangna sniper se semaloraga
market amada laktuna suitcase ama leirami hairiba suitcase asigi manungda nomai asibu losanduna suitcase asigi mathak asidadi isam chamba posak amabu hapa sajanarami mana karige sumna tawribano haiba tarbasu maki suitcase asi police na check tawbu matamda nomai asi udanabagi oirami amuk sumangna sniper si packing phajana tawba loiraga Bebenda phone tawduna mahang sumna hairami Matinda do engi naka tharu maki nomai do sema loira hairami adu bebeno pakhuma sunu piralami hayeng numita nangi nakta Matinda lakani matamaduda nanga nomai do pikhro aduga nangi waliba paisa sing adusu Matinda na nangonda loina piram lagani hairami aduda jek namu bebenda sumna hairami ai handak tawriba thaba asina nangna engonda hairakpagi aroba thabak oigadrubani masing matungda ai fataba thaba amada tawraro hairami bebena mu jek ke wahas tar matung asida wakhan karimta khandadavida jek tong mangna sumna hairami hoi hayeng hairibu numit asidagi nangna igi thaba amada tawraganu hairami nakalamrong jek na sumna khandu lerami aina parbangda maki thabak tawba toklage haibada mangna wakhan karimta khandadavida jarali basina takpadi ma karigumba amade soidina engon tawrkan haibasi ma wakhan khandu lerami mathang numitong jek na mangna pugudriba nomai asiu fajana pek toksanduna city gi restaurant da laklami amuksu hairiba restaurant asida Matinda asi laklami aduda jek namu mahana poragliba sniper asibudi Matinda da pirami masing matungda Matinda na nomai asida hamnogi maru si check tawba loiraga jek ta mosum hairami jek ai washroom da amta changduge nang maham asida famil mohaiduna Matinda di nomai yaurba suitcase puduna washroom tamna satkhirami Matinda na washroom jaro matung asitadi maki masada pistol amasi yaurami hairiba pistol asida mahana maru kayam so halami masina maram oibana aikoi loina khamangolami Matinda hairiba nupi sisu Baiban gi makara thabak tawba nupi ama oirami Baiban na mamonda jek asi hana bagi tharakpa oirami Baiban na karigi damak jek asi hatpa pamlibano haiba tarbasu jek asi de ahal oisilaglami madugi samatakta jek na pawbal gi damak atoba miyo kya hatkibani na jek na police ta pawbal asi fataba mi ne haina haidokini khanbadagi pawna jek asi hana bagi Matinda hairiba nupi sibu tharakpa oirami matam asitong jek na leriba restaurant sida miyo amata leramde masina maram oibana jek na jama chingnaraduna maki nomai asi lokthoktina restaurant si mapana tholakku matam astadi Matinda si maki marka laklami amuksu Matinda na jek ta sumna hairami nangi nomai asi ai music perfect oire aduna nangi nomai si lawarage haiduna maki order paisa sing asi jek ta pirami masing matungda Matinda na makna pairak liba nomai asi lokthoktina jek ta kaplagai na tobu matam astadi maham asida school gi bus sama laklami masina maram oibana mu Matinda na sumna khalami aina maham asi leiriba miyo sing asi marakta jek asi hatpa tarbadi ai asisu mihatpu nupi amani haina khankragani haina khanduna maki gari siu thawduna maham se thokhirami masing matungda jeksu maki car siu thawduna mahangna jam nungsijaba Clara gi mak tamna chakhirami matam astadi jek ki maningda Matinda se inadu laklami tanja astadi pawanna Matinda da phone tortuna sumna hairami nangna jek adu hat khabra hairami adu Matinda no pakhuma sunu pirami boss na karinda pakatpa tawgunu aina jamna thuna jek adu soidina halagani hairami Nakalamurandar jek asi makoi gi city asida mi yama leyo maham amada Clara se thidu lerami aduga hairiba city asida su Matinda na yumba memranga changlaktuna jumbu sim hatoktuna mahangna yum asi mathaka laklami mahangna hairiba yum asi mathaktagi jek na mongonda pirakhiba sniper se sindaduna jek asi hanna bagi masig matunga jek su Clara ga thengnarami amusu jek na Clara da sun hairami nang aiga lonana maham se thaloktuna chakhrasira ai ngasi hariba numit asidagi city isuk thadoktura chalakadabani hairami aduba Clara di jek wa staff da jamna harau jarduna hoi ngasi numit asidagi nanga lonana maham se thadoktura chakrasi hairami matam asidi jek na amata khanglamde mahagasi Matinda na yum amagi mathaktagi sniper na aim tawduna leiri haibasi adubu haiba city asida amu Baiban su laklami masing matungda Matinda na mahagna aim tawduna leiriba sniper sina jek ta kapa matam astadi mahagna kaluba sniper si backfire tawduna maki makok asi loina solaktuna makti building asi makha takhirami matam asi jekna nomai kapi makol asi tabada mahang loina khangmongalami hojiti Matinda to soina siram lagni haina khalami adu matam asi da ikuni loina khangmongalami jek haribu nupa asi yamna singba miyo ma oirami Matinda na pukiba nomai asina mongonda soina kaplakani khangbadagi mahang na sniper si fajana semtok oirami masing matungna jekna Clara da paisa kharo piduna mahang sun hairami nang yamathuna maham asu thadoktuna aikoi na thengnakiba turen mapa adu leramu ai nang ninakta soden lake matamadu da aikoi ni maham se thadoktan sakra saiduna jekti Matinda ta adu leiba asi marak kana chenchelaktuna Matinda na bhangna sutna hanglani Matinda nang nei gonda jama thuna hairu nang nei hana ba laklibasi kanana inchan badagi laklibano hairami
ꯑꯗꯨ ꯃꯦꯇꯤꯟꯗꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯖꯦꯛꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯪ ꯉꯁꯤꯕꯨ ꯍꯥꯠꯄ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄꯦꯕꯦꯅ ꯅꯪ ꯉꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯑꯣꯔꯗꯔ ꯄꯤꯔꯛꯄꯗꯒꯤ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯄꯥꯁꯇꯔ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯛꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯄꯥꯁꯇꯔ ꯑꯁꯤ ꯇꯝꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯄꯥꯁꯇꯔ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯏꯆꯝ ꯆꯝꯕ ꯂꯥꯟꯖꯗꯕ ꯃꯤ ꯍꯥꯠꯄ ꯄꯥꯝꯗꯦ, ꯃꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯖꯦꯛꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯄꯦꯕꯦꯟ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯦꯕꯦꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯖꯦꯛꯇ ꯀꯥꯞꯂꯛꯀꯦꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯦꯛꯅꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯄꯦꯕꯦꯟꯒꯤ ꯃꯀꯣꯛꯇ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤꯁꯨ ꯊꯧꯗꯨꯅ ꯀ꯭ꯂꯥꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯁꯤꯗ ꯄꯦꯕꯦꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤꯕꯗꯨ ꯄꯥꯟꯈꯤꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤꯁꯨ ꯀꯟꯅ ꯊꯧꯗꯨꯅ ꯀ꯭ꯂꯥꯔꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯌꯧꯖꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯁꯨ ꯀꯟꯅ ꯊꯧꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯒꯥꯔꯤꯁꯤ ꯊꯧꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯃꯍꯥꯛꯅꯗꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯀ꯭ꯂꯥꯔꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯌꯧꯅꯤꯡꯗꯨꯅ ꯀ꯭ꯂꯥꯔꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯂꯥꯔꯥꯅ ꯖꯦꯛ ꯑꯁꯤ ꯎꯕꯗ ꯖꯦꯛ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯦꯛꯇꯤ ꯒꯥꯔꯤꯁꯤ ꯃꯅꯨꯡꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯦꯛ ꯑꯃꯗꯤ ꯀ꯭ꯂꯥꯔꯥ ꯃꯈꯣꯏꯅꯤꯁꯤ ꯊꯨꯡꯅꯈꯤꯔꯝꯗꯦ꯫ ꯁꯤꯅꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫